Mayambu Kurumjari, State Health Society, National Health Mission, Manipur ki meeting makada paring naina chatharakliba tokso asida ay momoka salamna Mayambu taram okshari. Ngasi tokso asida pujarakliba topic asi 100 days campaign on TV hariba hiramasigi matangdani. When ngasi ekwegi studio da lengsin duna leibiriba expert asina Dr. Hemlata Thokchom, State TV officer, Directorate of Health Services, Manipur ni Dr. Buhan Bamakta taram okshari. Dr. ngasi akoina pukhachari ba topic asiga mari lainana ahan bada TB haiba se kari no haiba Dr. Dei khangza hoke hoi haisake yani TB haiba si koi shamna haibani akoi sangdokna hairabada tuberculosis haibani tuberculosis haiba anaba si bacteria mahik ama mamingna mycobacterium tuberculosis haibana mahakna thokhanbani haina thamjage aduga mahaki aina thuan basida maru aina hayuning basi kaino haiba kanda COVID ta tawkiba adumaina COVID sina virus na cause to honbani mycobacterium tuberculosis na thoaliba tuberculosis haibase amadagi launa bayaba communicable disease ni haibase si sidang aina yamna maru aina thamjage kaigino haiba kanda amada yam laina through droplet infection sandokpanina aduna kamaina khoina sigi anabase amada changhaloidage haibana chingbase layong se khangaba matungda khangani dana aduna mahakse bacteria na adumaina cause to ba anaba Aduga Doctor akhoi sida 100 days campaign ana pangthok libsigi magi nunggi oiba atrasina karino have this khangsa okay ada 100 days campaign on TB sigi nunggi oiba arthadi mase karimta nate focus campaign ne bako karino haiba kanda TB anabasi karai da leiribage habase yam thuna thidokpa mahakse lying thokpiba 347 Masagi most affected district in all over the country. Sisine bachathari se. Aduga mahaki nungi oiba goals and objective of the campaign sidi akoina the increased case detection haibani. Haibadi TB na nariba mapam nook and corner the lairiba mioi pumnamakta akoina TB anaba se lairibra leitabra haibasi akoina 10 symptom screening tawraga akoina case ditok Tidokpa haibasima ahanbani ani subadana akoina TB na maram oiduna sibase sigise handahanba haibaneba kamaina no handahando se na haiba matamda through early detection early diagnosis and treatment aduga proper nutritional support nebako aduga ahum suba pandam sina kaino haiba kanda akoina anoba TB gi case se thokhandaba through preventive measures haibani simaru oiba ahum sini Aduga Doctor mamang da su Doctor Panbi ki bida TB se launa gan laina mane na haibi kre ko magi haurakpagi magi TB se narakle haibagi sign and symptoms se sisi akoina kamain khanga da haibsu khangza okay adune ahanba matamda akoina praja miyamda ayakna khanganjaning base karino haiba kanda aidi symptoms se bacteria ogera virus ogera amaga dipungmanda maneidana ko aduna akoigi TB dasu akoina ahanba da hongna 4 symptom screening haina health facility khudingmakta mipum khudingmak na khangaga leiraba symptom samna haijarabada akoigi lokhuba se akoi hapta ani chayol ani phana khujala aba henjala aba adudagi di mathangda laihau leiraba ahingda night sweat humang anapi kangbana chingbase asila aba aduga maram icha chadana ikhang khangdana isagi mayeng se pungta da tarakpa sisina typical 4 symptom screening ne adu akoina 100 days campaign sida season adurge sidi akoi 10 symptom screening su yaure hairiba symptom mari si na khangga duriba si akoi anaba se TB se pulmonary extra pulmonary haina khaidu e haibadi pulmonary haibana akoigi lungs ki oiba lungs ta so kan da tholak pa symptom aduga lungs ta nataba TB na sokhan bangam base hakchang gi part khudimak loina sokhan bangam me except hair and nail aduna takpadi department khudimak ko aduga each and every specialty khudimak ki TB na loina lamba phang bangam me haibani aduna extra symptom kharaso akoigi 10 symptom screening haiduna akoi atopa extra pulmonary se icham chamba symptom gi khuthang dagi khangnaba ko akoigi sinjarakpani program sina aduda additional symptom kharaso akoina screen tawi adudi karino haiba kanda akoigi lok khubada e ga yaura aba adagi thabak nara aba adagi
any deformity isagi part da haidi akoigi mi ga karakpa limb node ka ngak ka chawthorpa pomba leidana adumaina mafam atopada apom ara yawrakpasu akoina symptom amane na akoi dum screen tawe bako adumaina ahenba loss of appetite chaning thangning ba polak tabana chingbase sisu akoi screening da symptoms se ahenba hapsan jaba haiba tare aduna hairiba symptoms sing se leiba taragadi akoi mipum khudi makna kitang wakhanda tamina gadabasi karino haiba kanda aigi si tb si oiramba yai ko manaba khara yawbi ba leiragadi athubada ko aduna koina khangdok inaba haibase sise maina yam darkar oin thamsari aduga doctor akoy lok thungba siga hojiki tb gi lok siga di kari khenaba leibage habdu su khang lok thungba ga haibadi lok thungba haibase influenza virus haibadi mana virus na cause toba aduga akoy gi tb na khuhan ba lok haibasna bacteria haibadu aina aduna bacteria si oiragadi akoina proper magi medication antibiotic ama change eba virus di antiviral haidi antibiotic na hat bangamde madi adum with course of time ma phagine bako aduga bacteria se especially akogi tb gi mahiksina thokhan ba oiragadi unless and until magi proper medication se ma se yamna mapanghan kan ba mahikne haiba tare aduna hidak se koi lok thunge ne antibiotic ama khak charaga numi mangani chaba na loisanda ba haiba tare aduna ma di combination of medicine chare ebako adusu matam chana amadi khara sangna su chaba aduna hairiba kaino se khena ba haibabu khoina lok sida yauriba mahik se khena re mangonda na ngasagi mycobacterium bacilli se ura ani aduga doctor akoina magi diagnose tawbagi mawong sidi karmain tawgata ki su khangsa aduna aina ahan bada haizaningi se mipum amada praja singna isada hairiba layong sing sigi symptoms si lebi ba taragadi akoigi manakna health facility da chatpi bese ya mathau tai chatpi do isna kai gino ha kanda doctor tana bi bese kari gino ha kanda akoi yaura kanda da agi symptoms se khangani khanga kanda ma si symptom positive oi batara gadi akoina diagnosis se hasikti thaina di microscopy kaina tawrame sputum se sample oina ga lauraga aduga hajikti direct molecular testing akoi covid ta tawkhibada akoi molecular pcr ga tawidana adumaina akoi gi CBNAT natraga TrueNAT hariba technique se sisina aduki matik sensitivity se wangba microscopy da de koi mitna miss to basu yae bako aduna sidadi even as magi nucleic acid matik ama yawra bauda bacilli gi aduduna sensitivity se yam wang bani miss out tobagi false negative oibagi chance yamna nemakpa aduna hariba nat machine sets there is the molecular testing tawraga diagnosis to thokpi gani sisina khwaide maruni there is the positive or akanda koina further treatment se sigi makhata ba jangsan gada ba oiba do doctor koina diagnosis tawre do koina tv se confirm oire habi positive oire adu dadi treatment se kamaina chathaga dage su khangsa aduna akoina hairiba se akoina ngalna khando igai sigi tv layong anaba sidi phagadori neba kaigino haibada unlike akoi hiv aids natraga atopa anaba na nara kanda punsi chupa loina bado haidi diabetes pu oiro bp bu wango naba matamda akoi punsi chupa hidak se chaidana adumaina natabada sigi yamna akoina lucky oiba akoi da nungaiba sigi program sigi anaba sigi hairagadi tb anaba haibase fazana bu chara di laying tho adine treatable curable neba curable oeba aduna health facility da chatla kanda koina anaba se fixed dose combination da program na thaina di koi hidak se makhan taruk oina chara eba duna intensive phase haidi ahan ba tha anigi phase ama aduga continuation phase tha mari gi amaga chathagani punna tha taruk si se drug sensitive tb gi anaba gi treatment neba ko aduna thaina di guli se makhan je mari taruk se charameba adana hazikti mi duna chabada wadra adugi side effect ka leibaga hazikti ka doge habita guli amakhakta dosing se loina yaura abasi fixed dose combination ka weba ko adumaina program na laina anabana chaba matamda wadana ba compliance leina ba mawongda adumaina treatment se free of cost adumaina lai ado doctor ai mangda su khangja haning nisna akoi tb se oira ise tb narak pagi tb form torok pagi mai causes se sisi di kari no oi peke habju ka khangja hobi tb anaba se mikhan mi khara vulnerable group high risk category khara da hena nagali adudi kana no haiba kanda thaina tb na nagraba anaba leire aduga maga sagona na leiriba
ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯀ꯭ꯂꯣꯁ ꯀꯟꯇꯦꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯒꯤꯗꯤ ꯆꯍꯤꯁꯦ ꯍꯨꯝꯐꯨꯒꯤ ꯃꯊꯛ ꯂꯥꯛꯑꯕ ꯑꯗꯒꯤ HIV ꯒ ꯁꯥꯒꯣꯟꯅꯅ ꯍꯤꯡꯉꯤꯕ ꯃꯤꯑꯣꯏꯁꯤꯡ HIV ꯒꯤ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏ TBꯁꯤꯅ commonest opportunistic infection ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯁꯤꯒꯤ vulnerable population ꯑꯃꯗ ꯆꯤꯡꯉꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯕ ꯆꯨꯔꯨꯞ ꯊꯛꯑꯕ ꯌꯨ ꯊꯛꯑꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ congregate setting close setting and workplace ꯗ ꯂꯩꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯒ ꯍꯥꯏꯅꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒ ꯂꯩꯕ ꯃꯤ ꯌꯥꯝꯅ crowded place ꯗꯒ ꯂꯩꯃꯤꯟꯅꯕ prison settings ꯗꯒ ꯂꯩꯕ ꯑꯗꯒꯤ ꯏꯁꯥꯒꯤ undernourished individuals ꯍꯥꯏꯕꯅ ꯆꯤꯡꯕꯁꯤꯗꯤ ꯁꯤꯗꯩꯁꯤꯗꯅ ꯍꯦꯟꯅ TB ꯑꯅꯥꯕꯒ ꯀꯔꯤꯒꯨꯝꯕ ꯅꯥꯕꯒꯤ ꯀꯃꯥꯏꯅ ꯂꯧꯒꯦ ꯍꯥꯏꯕꯅꯤꯗꯅ ꯑꯅꯥꯕ ꯃꯤ ꯑꯃꯒ ꯊꯦꯡꯅꯔꯨꯗ꯭ꯔꯒꯗꯤ ꯅꯥꯔꯣꯏꯗꯣꯏꯅꯦꯕ ꯗ꯭ꯔꯣꯞꯂꯦꯠ ꯏꯟꯐꯦꯛꯁꯟꯅ ꯃꯥꯁꯦ ꯑꯃꯗꯒꯤ ꯑꯃꯗ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯗꯣꯏꯅꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯏꯝꯃ꯭ꯌꯨꯟ ꯋꯥꯡꯕ ꯃꯤ ꯈꯇꯪ ꯀꯥ ꯍꯦꯟꯅ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯂꯩꯇꯕꯗꯗꯤ ꯅꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ TBꯁꯤꯗ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯏꯟꯐꯦꯛꯁꯟ ꯍꯥꯏꯕ ꯑꯃ ꯑꯗꯒꯤꯗꯤ ꯗꯤꯖꯤꯖ ꯍꯥꯏꯕ ꯑꯃ ꯑꯗꯨꯅ ꯑꯅꯤꯗꯨꯒꯤ ꯗꯤꯐ꯭ꯔꯦꯟꯁꯤꯌꯦꯁꯟꯗꯨ ꯏꯁꯥꯁꯤꯗ TB ꯃꯍꯤꯛꯇꯤ ꯌꯥꯎꯔꯒ ꯂꯥꯏꯑꯣꯡ ꯑꯣꯏꯅꯗꯤ ꯐꯨꯗꯣꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯁꯨꯃꯥꯏꯅ ꯀꯦꯇꯦꯒꯣꯔꯤꯁꯦ ꯁꯤꯗꯅ ꯍꯦꯟꯅ ꯑꯅꯥꯕꯁꯦ ꯅꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ TB ꯅꯥꯕ ꯑꯃꯅ ꯃꯥꯅ ꯑꯇꯣꯞꯄꯗ ꯁꯟꯗꯣꯛꯇꯅꯕꯒꯤꯗꯃꯛ ꯃꯥꯅ ꯂꯧꯕ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯁꯤꯗꯤ ꯀꯩꯀꯩ ꯑꯣꯏꯒꯗꯒꯦ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯦ ꯌꯥꯝ ꯃꯔꯨꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯩꯗꯅ ꯅꯥꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯕꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯍꯥꯏꯅꯕ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ TBꯁꯤ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯗ ꯅꯥꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯣꯔꯗꯒꯤ ꯗ꯭ꯔꯣꯞꯂꯦꯠꯇꯒꯤ ꯂꯧꯅꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯂꯣꯛ ꯅꯨꯡ ꯊꯨꯡꯉꯛꯄ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ 4 symptom screening ꯍꯥꯏꯔꯒ ꯅꯠꯇ꯭ꯔ 10 symptomꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯔꯒ ꯑꯗꯨꯗ ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯦꯁꯇꯤꯡ ꯇꯧꯋꯤꯗꯅ ꯈꯔ ꯂꯩꯔꯒꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯂꯣꯛ ꯈꯨꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯛꯀꯗꯣꯔꯤꯕ ꯑꯗꯨꯅ ꯂꯣꯛꯄꯨ ꯈꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯖꯕ ꯁꯣꯔꯁꯦ ꯁꯝꯅꯗꯕ ꯑꯗꯩ ꯃꯥꯛꯁ ꯎꯞꯄꯤꯕ ꯑꯗꯒꯤ ꯀꯐ ꯏꯇꯤꯛ ꯐꯣꯂꯣ ꯇꯧꯕꯤꯕ ꯁꯤꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯦꯚꯦꯜꯗ ꯇꯧꯖꯕ ꯉꯝꯕ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯃꯦஷꯔꯁꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯅꯥꯕꯁꯤꯅ ꯏꯁꯥꯗ ꯆꯪꯈ꯭ꯔꯒ TB ꯑꯅꯥꯕꯁꯦ ꯅꯥꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅꯅꯦ ꯇꯧꯗꯣꯏꯁꯦ ꯃꯥꯒ ꯅꯛꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝꯁꯤꯗ ꯁꯝꯅꯔꯒꯗꯤ ꯃꯍꯤꯛꯁꯦ ꯆꯪꯉꯝꯕꯒꯤ ꯆꯥꯟꯁ ꯑꯃ ꯂꯩꯗꯅ ꯑꯗꯨꯅ ꯃꯣꯏꯁꯦ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯩꯗꯤ ꯅꯥꯗꯦ ꯑꯩꯗꯤ ꯁꯤꯝꯇꯝ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯂꯣꯠꯁꯟꯗꯕ ꯑꯗꯨꯝ ꯈꯨꯗꯛꯇ ꯆꯠꯂꯒ ꯑꯩ ꯏꯁꯥꯁꯤꯁꯨ ꯆꯦꯛꯑꯞ ꯇꯧꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯩꯗꯨꯗ ꯇꯧꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ TB ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯏꯟꯐꯦꯛꯁꯟꯒ ꯗꯤꯖꯤꯖꯀ ꯍꯥꯏꯅ ꯃꯍꯥꯛꯁꯤꯗ ꯃꯍꯤꯛꯇꯤ ꯆꯪꯉꯝꯃꯒ ꯈꯪꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯅꯧꯕ ꯁꯥꯏ TB infection ꯍꯥꯏꯅ ꯊꯥꯏꯅ ꯃꯟꯇꯨ ꯁ꯭ꯇꯦꯖ ꯀꯥꯏꯅ ꯇꯧꯕꯗꯨꯗꯒꯤ ꯈꯔ ꯐꯒꯠꯄ ꯑꯗꯨꯒꯤꯗꯨꯅ ꯏꯟꯖꯦꯛꯁꯟ ꯃꯆꯥ ꯑꯃ ꯀꯥꯞꯄꯒ ꯇꯦꯁ ꯇꯧꯕꯁꯦ ꯁꯤꯗ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯃꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ TB infection ꯂꯩꯕꯁꯦ ꯐ꯭ꯌꯨꯆꯔꯗ ꯇ꯭ꯌꯨꯕꯔꯀꯨꯂꯣꯁꯤꯁꯁꯦ ꯑꯣꯜꯂꯛꯇꯅꯕ ꯑꯩꯈꯣꯏꯅ TB preventive therapy ꯄꯤꯖꯩ TB preventive therapyꯁꯦ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯒꯤ 6 long months course ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯊꯥ 6 ꯆꯥꯕꯁꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯑꯞꯗꯦꯠ ꯇꯧꯔꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯦ ꯀꯝꯄ꯭ꯂꯥꯏꯟꯁ ꯌꯥꯝ ꯋꯥꯠꯂꯝꯃꯦꯕ ꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯥꯗꯕ ꯃꯤ ꯑꯃꯅ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯊꯥ 6 ꯍꯤꯗꯥꯛ ꯆꯥꯎꯋꯦ ꯍꯥꯏꯕꯁꯦ ꯑꯩ ꯑꯣꯏꯔꯁꯨ ꯆꯥꯅꯤꯡꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛꯈꯛ ꯊꯥ 3ꯁꯦ ꯄꯤꯖꯔꯒ ꯉꯁꯥꯏꯒꯤ ꯀꯔꯤꯒꯨꯝꯕ ꯏꯟꯐꯦꯛꯁꯟ ꯂꯩꯔꯝꯃꯒꯁꯨ ꯐꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯐ꯭ꯌꯨꯆꯔꯗ ꯍꯥꯏꯗꯤ ꯐꯨꯜ ꯐ꯭ꯂꯦꯖꯦꯗ TB ꯑꯣꯏꯔꯛꯑꯣꯏꯀꯣ ꯑꯗꯨꯒ people living with HIVꯗꯅ ꯅꯨꯡꯇꯤꯒꯤ ꯆꯥꯗꯣꯏꯕ 28 days ꯑꯗꯨꯅ ꯑꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ TB preventive therapyꯁꯦ one of the preventive measureꯅꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ 100 days campaign on TBꯁꯦ ꯁꯤꯁꯤꯒꯤ ꯀꯦꯝꯄꯦꯟꯁꯤꯅ ꯑꯅꯥꯕꯁꯤꯡꯁꯤꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯦ ꯁꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯍꯧꯒꯦ ꯑꯣꯀꯦ ꯑꯗ 100 days TB campaignꯒꯤ ꯀꯥꯟꯅꯕꯕꯨꯗꯤ ꯂꯩꯖꯔꯦ ꯀꯥꯟꯅꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯅꯥꯕꯁꯦ ꯑꯊꯨꯕꯗ ꯄꯨꯊꯣꯛꯑꯒ ꯗꯥꯏꯒꯅꯣꯁ ꯇꯧꯔꯒ early diagnosis and treatment ꯍꯥꯏꯕꯅꯦ ꯑꯗꯨꯕꯨ TB program National TB Elimination Programꯒꯤ ꯃꯈꯥꯗ TBꯒꯤ ꯂꯥꯏꯑꯣꯡꯁꯤꯅ ꯅꯥꯔꯕ ꯑꯅꯥꯕꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯕ ꯈꯔ ꯂꯩ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ diagnosis treatment ꯍꯥꯏꯔꯤꯕꯁꯦ all free of cost ꯑꯅꯥꯕꯒꯤ ꯍꯤꯗꯥꯛꯁꯤꯁꯨ ꯇꯦꯁꯇꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯑꯅꯥꯕꯗ ꯀꯔꯤꯝꯇ ꯄꯩꯁꯥ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ free of costꯅꯤ ꯑꯗꯨꯒ ꯇ꯭ꯔꯤꯠꯃꯦꯟ ꯍꯤꯗꯥꯛ ꯆꯥꯕꯁꯤꯒꯤ ꯃꯅꯨꯡ ꯁꯤꯗ ꯑꯩꯈꯣꯏꯅ beneficiary ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯛꯁꯦ ꯄꯣषꯟ ꯌꯣꯖꯅꯥ nutritional support ꯑꯩꯈꯣꯏꯒꯤ incentive ꯑꯣꯏꯅ through direct benefit transfer ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ 500 rupees per month ꯑꯣꯏꯔꯝꯃꯦ ꯅꯕꯦꯝꯕꯔꯗꯒꯤ 1,000 rupees per month ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯅ ꯃꯥꯏ treatment completion ꯂꯣꯏꯗ꯭ꯔꯤꯐꯥꯎ
ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯄꯤꯖꯩ ꯁꯤ ꯃꯍꯥꯛꯀꯤ ꯁꯄꯣꯔꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯅꯥꯕꯁꯤꯗ ꯐꯪꯗꯣꯏꯅꯦꯕ ꯑꯅꯥꯕꯁꯤꯗ ꯐꯪꯗꯣꯏꯅꯦꯕ ꯑꯗꯩ ꯑꯃꯅ ꯑꯦꯅꯔꯖꯤ ꯗꯦꯟꯁ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯁꯄꯣꯔꯠ ꯑꯅ ꯁꯤꯁꯤꯅ 100 days campaign ꯌꯧꯔꯝꯗꯥꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ 1000 rupees ꯑꯣꯏꯔꯛꯄ ꯅꯕꯦꯝꯕꯔꯗꯩꯅꯦ ꯁꯤꯁꯨ ꯁꯤꯅ BMI basal metabolic index less than 18.5 ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯋꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯁꯦꯆꯦꯠ ꯑꯣꯏꯅ ꯄꯦꯀꯦꯠ एनर्जी डेंस ngसाई फूड सप्लीमेंट से सिसे अखोइना अहुबगी था अहुमसिदसु फ्री ऑफ कॉस्ट अदुमाइना पी अदुमाइना सिसे सपोर्ट से पेशेंट मसामक्ता यौवे हाइतारे हाइबदे हाना टीवी से मागी टीवी से नाराबा हाइबसे खंगदोकपसिनेबा कैंपेन खंगदोगा मागी खंगदोगा मखा ताबा थिदोअनी मॉलिक्यूलर टेस्ट तोबदा पॉजिटिव और दिमा ट्रीटमेंट गी दमक्ता रेफर तो बिग्रानी अदुगा ट्रीटमेंट से हेक होबदगी दि मागी फंगफम तोप सेनफम तो अदुसु मागी अकाउंट गा से हांगदोकपीदना बैंक सिटिंग तौरनी तौरबा मतुंगदा मागी अकाउंट दुदा माई ट्रीटमेंट लोइद्रिबौदा हाइरिबा 1000 रुपीस से फंगदोरब अदुगा डॉक्टर सिगी अखोइगे 100 days campaign on TV सिना अखोइगे गवर्नमेंट ऑफ मणिपुर की ओइगदोबे नत्रा अदुसु खंगजाहोगे 100 days campaign से गवर्नमेंट ऑफ मणिपुर की हाइबदी मिनिस्ट्री ऑफ हेल्थ एंड फैमिली वेलफेयर के खोगी PMO ऑफिस की डायरेक्टिव हाइदी ऑल ओवर द कंट्री लोइना तौबने अदुना सी से आई या मरु ओइबा पॉइंट सी नाहक ना होदोरपसे हाइजा होगेबा TB मुथतमिनसी हाइबसी अखोइगी ग्लोबल स्ट्रेटजी द 2030 द मुथत पाइना लेग्रे अदा अखोइ गवर्नमेंट ऑफ इंडिया ना अखोइगी 5 years ahead from the global goal दगी को 2025 द मुथत के ना अखोइना पांदम से थमक पनेबा अदुबु हाइरिबा अखोइना डिक्लाइन इन द इंसिडेंस नत्र मोर्टेलिटी हंदरपगी चांग से यंगकपदा 2025 तदे अखोइसे पांदम से स्वा फंगबा ngamaroiba ngamaroidabana mokpap oina अखोइना 100 days campaign से nook and corner of the country that changhalakpaneba everyone should join hands haibane aduna haibadi TB se muthat ke eliminate tauge haiba matamda NTEP program STO ai ama natraga ai staff khatagi daita nateba aduna health department khudingmak ki miyoi khudingmak elected members tagi horaga aduga government officials pumnamak aduga health department da natana education department adagi youth sports celebrities each and everyone miyoi pudingmak mipung khudingmak TB se gi matang da ngangnabiyu khangbiyu khangdoksi haibani adumba kanda da akoina loinamang zero mak puthaba ngamdrabasu ko akoina minimum level da di putharakpa ngamgani haibase sise aina yam thajaba lei adubo ai itomdana dingamoi akoi praja pumnamak nasu khangbiraga akoi gi sigi awareness ki khuthang sidagi anaba layong se khangdokpiraga thokpirakpa adagi thaina dauna akoi gi stigma se leibidana tathi tawoina hanthana yengbi basima pura tokpirasi hazikti adugi matam su natre ko aduna yam chakholaba matamni aduga layeng bada akoi thaina dauna TB नारे हाइदि काचिन द लोटपा कीदना समनबिदबा अदुगुम्बदुगी मतमदो लोइरे हजिक्ति हिदाक तुबु चाथोअदि मीदो अदुम फदुइनि हिदाक की कोर्सना चाबा हौरबा मतमदा नुमित खरा हप्ता खरा लेरगा मीदो ट्रांस अमदगी अमदा स्प्रेड तौरा खरा रोएबा अदुना असंदोरा अरोएबा अदुना नेबा याम गन्ना हिदाक से चाथोक सेना हाइरिसे अदुना सिगी खुदांगदा इना मयामदा सिगी पाउजेल से मामतंग थमजगे हाइबदि TB से नारगा सुमागी ट्रीटमेंट सिदि फ्री ऑफ कॉस्ट ओइदोइनेबा ओइ अदुगा डॉक्टर अखोगी प्रधानमंत्री TB मुक्त भारत अभियान से सिसिगी मखादा सिगी 100 days campaign on TB से लाकदोरेबा अनिसी खेनाबादी सिदी हानदगी दुम लेजबा प्रोग्राम ने अदो लेजबा से प्रधानमंत्री TB मुक्त भारत अभियान से कइनो हाय कांदा अखोई कम्युनिटी पार्टिसिपेशन कम्युनिटी सपोर्ट हाय बने सेइसा कदोगे हाय कांदने हानदगी लेजबने अदुबु हुजिक अखोइना कैंपेन से पॉजिटिव डिटेक्ट तौरपसे सिसु अखोइना अनाब खुदिमक से सिगी काना बसे फंगनगदोइनेबा करिनो हाइबा कांदा TB अनाबा मनाबदा अइना ngasai हाइबदो नारिबा मीसे वल्नरेबल खतंग अवा अना तारबा लेता लाइराना ओइगल्लेबा को अदगी साबा थकपका वाटपा न्यूट्रिशन से फजन साबा ngamdaba adana hazikiti nutrition is the best vaccine haitare aduna sigi support pina bagi tamakta kadoge hai kanda TB anaba each and every TB patients say nutritional support through Nikshe Mitra sigi program gi makhadani ko Nikshe Mitra haibase kanano haiba kanda mi amane hekta oiba yai elected members health department de oigera NGO oigera nahak ai anybody na TB patient amabu adopt to bibaneba adopt to bibase kaino haiba kanda nutritional support diagnostic support natraga skill development support haiba ahum se layebako adubu namna akhoigi haziki oina pinari se food basket haiduna moina chana thakna base akoina nutrition rich food se akoina leibire dana aduga thagi
magi treatment completion loidribo mi amana patient amada pibibagi wanida ado si se akoi TB anaba akoi Manipur da chawrakna 2450 approximately ko adumaina leibase loina mak CPU haibaneba ada akoi program sina si se 100% di yoba ngamdri nikshe mitra se yamna thopirakte aduna ngasi gi TB gi khuthang sa ina nikshe mitra oibiu haibasisu aina mayamda nolukna haijari nikshe mitra oiraga TB anaba singi mateng pangbiu haibase adum kanta da akoina 100% akoi gi nikshe mitra tawraga TB patient support se ngamgani haibse ai thamsage adu doctor na sabe hojiki nikshe mitra se mi oi ama hektana su oi bayai haye ko aduduna magi ma se oi ge hairagadi kari to bata page du matanga nikshe mitra se oi ge haidine akoi gi department da contact to biba id angonda bu oiro amada program related akoi TB health TB department se sidaisa TB gi any staff angonda oiro shu yare anybody da ai TB anaba amtang ai smaina nikshe mitra oizage haibase si haibirak pakanda akoina kaya oige yai ama oibiba ya ani oibe TB patient tara oibiba su yaiba adumaina tawriba si haira amatamda akoina TB anaba se thidu ani karamba district tagino na haibase for example ai se Imphal West ne hairadi ai Imphal West ki anaba tum support tor shu yaiba natraga su district ki loina dagi mai magi area dagi aduna sathok sin the problem leite dana adugi wani natraga aduna TB anaba se koina identify tawra aneba center facility dagi aduga anaba siga isaga smaina link tawni nikshe mitra oibiba sina akoina recognize su tobi center na moigi certificate ka pidana nikshe mitra oi habase dum center na loina recognize tobi gani hoje akoigi manipur gi da wali se nikshe mitra ne ba nikshe mitra se wat pa 100% di oide loi oibi handak ta su nona akoi honorable health minister the health department loina mak chief secretary adagi di director health service SMD amadi nodal officer sing na su loina aina koina haizaru bada ya birak padagi ko adumaina tawraga nikshe mitra oibi hanadagi su loina ma akoigi kaino lesemba sana jawbaga su oibigi haina aisu tai aina laktrine matamda adumaina mafam khudingi not only health kidang oine haibalaite anywhere haibi noigi impact TB gidagi hairo example Red Cross Society then Lions Club oiro any NGO organization anybody na ne adum group semaga even a bank oiro du loina TB patient khara akoi gi dagi tara ama support tawjarage oijarage na adumaina hatholapa thopirapa yaiba adubu moina khangdabadai tholamda mi se pangningde haibadi nate awareness watpadagi su oiram kaino khangdabani na mina sigumba ama leiko mateng pangba yaba haidi mi meyam ama thopirapa su yai chima khangbasi mata khangba ma darkar oi adugo doctor akoina TB se nadana ba akoina hana dagi adum akoina preventive measures oina lawba yaba se precaution oina kai kai ti lawba yaba ge haidu khangjaw TB se nadana ba precaution lawba haidi akoina lok thungba haibasi thunge adubu lok thungba mi ma leiragadi khoigi social distancing leidana droplet nina social distancing then marks upiba ka hena nakna sandaba ko aduga khut sa phajana hamdokpa aduna chingba se hanaga chap manai aduga karigumba nakna rure specific engonda chingnaba ma leirene aina ngarang maga ka cham thakmina ruba mido ngasi se timaina TB positive oire ye se khangone aduidi lochhan bi dabida dum ai se thokla ai sisu nara zatla ne se yeng thokpiba health check up tawraga hairi badu ngasa infection la let kainora haibadu disease oiba khangdokna bada hoigi latent TB infection sima test tok thokparaga preventive treatment sima lobiba adung kanda dang ne akoina ngakthokpa ngamgadoise aduga isagi immune kanba amasu daka immune kanba se saba thakpada nutritious food ama sisu chabiba aduga vegetable rich food and then protein rich diet akoi junk food ka hena chabi daba sidi dum normal ne mayam anaba khuding maki oina common oina adum leiragani kaino da chaba thakpa sothaba chi thungba mayang yam kangba awana taba midana hena mahik se thak heta paisalle haibatan habide immune chon badina aduna haksang aduna infection later be the disease oina oleba aduna hana dagi su haksang fana leiraga di TB se nabai sang su name doine pura puri hekta ohelaroi habadi na te du su name doine matam su loisilare doctor aroibada message sam khatang pibiram mayam
ꯑꯩꯅ ꯉꯁꯤꯒꯤ 100 days campaign on TB ꯒꯤ talk show ꯁꯤꯒꯤ ꯈꯨꯊꯥꯡꯗ ꯑꯔꯣꯏꯕꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯄꯥꯎꯖꯦꯜꯗꯤ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯍꯥꯏꯖꯈꯤꯕ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡꯁꯤꯡꯁꯦ ꯏꯁꯥꯗ ꯊꯦꯡꯅꯕꯤꯔꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ 100 days campaign ꯒꯤ ꯈꯨꯊꯥꯡꯗ ꯕꯤꯛꯁꯤꯠ ꯚꯥꯔꯠꯀꯤ ꯇꯥꯏꯞꯇ ꯅꯤꯛꯁꯦ ꯚꯥꯍꯟ ꯍꯥꯏꯅ ꯁꯨ ꯆꯠꯂꯤ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛꯇꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯅꯤꯛꯁꯦ ꯚꯥꯍꯟꯁꯤꯗ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯄꯜꯁꯦ ꯂꯧꯔꯒ 10 symptom screening ꯇꯧꯔꯒ symptom lauraga diagnose tauraga treatment tawbagi chathari steisat mayam pumba thokpiraktuna saruk yaminasi aduga symptoms sibu leradi losan bidana anakpa layeng sangda athuba matamda thokpiraaga early diagnose tauraga athuba matamda anabagi treatment si lokthok minasi haibasi samjage kainoda anabagi hoigi hujigi nabasigi treatment si matam chana matang chana chahodaba taragadi kaisu leitaba curable oiba anabasina akoigi life threatening oiba complicated multi drug resistant TB haiduna thokiduna adu kanba ngamhodaba su yai sathi ba mo oidana aduga last oina aina ngasai palhodaba masu leire MDR TB haise akoi multi drug resistant haibane ba ngasai gi 6 months course se chabada phahodaba kangu ko changnai naga hek chadaba side effect lebede hek tokiba ngotamda thaina di chahi ama ani gi long course saiba music program da anobo oina newer Bipal M regimen 6 to 9 months course tang sisu aina akoigi TB gi khudangda aina mayamda sumaina thamjahoge Bipal M shorter course MDR TB regimen su akoi program sida lakjare haiduna yam nungai doctor gi mamal yamlaba matam khara kai thokpiraga akoigi 100 days campaign on TB haiba hiramasigi matangda kanaraba wafam khara thambibagi damakta doctor bu hana thagachari kurumzari ngasigi damakta di State Health Society National Health Mission Manipur gi mityeng makhada chathajariba talk show asi loisinjare kurumjari